Tongan tongan ba simpham da leiriba mioi singna samasa piriba mating singbu macha khangbu oina akaknaba numit singda sinpham sing asibu singthabu oina palan pangthoknari jei khudingi December kulumdoi da Varat sinba thungbada Kisan Divas Lomi singi numit haina palan pangthoktuna lakli Varat ki manga suba Pradhan Mantri oiramba Chaudhuri Charan Singha gi mapok numita leba asina Lomi singi numit haina palan thorom pangthoknari hanigi Pradhan Mantri asina Lomi singi yaifenabgi damakta paikhat lamba thabak thorom kayabo masa khangbu oina mahaki mapok numita Lomi singi numit palan leba asina pangthoktuna lakli Malem gi leba kaya dasu Lomi singi numit palan tongan tongan ba numit singda pangthoknari Afghanistan da Mars ki tang kungani thoida Bolivia da August ki tang ani Chile da July kuni panda Ghana da December thagi ahanba irai numita Pakistan da December tarani panda Peru da June gi tang kun marida Kha Korea da na November gi tang kun mathoida America da October gi tang tarani thoi Vietnam da October gi tang taramari Zambia da August thagi ahanba ningthokaba numita Lomi singi numit pangthoktuna makhoibu ikai khamna ba utli Varat Lomi singi numit lo singu boga mari lenaba sarkar gi amadi lanai sangstan singna sinuna paksana pangthoknari lo singu mantraloy Indian Council of Agricultural Research Indian Agricultural Research Institute State Agriculture Department amadi Agricultural University sing amasung National Mission kayana sinuna Lomi singi numit palan pangthoknari Chinjak puthokpa amasung lo singu gi senfam de hena khumau sauksan bangamna na ba lepalaitena paikhaliba khongthang kaya ga loinana Lomi singi semilon fagadhan bada miyeng thamlagliba leba asigi scheme sing amasung policy program kaya su numit asida hena mara sesel hali Handak chegi hiram Vikshit Bharat lisingani ni futare the role of FPO in globalizing Indian agriculture haibasini Varat na kumza lisingani ni futare ta chakhol leba ama ohena bagi thamliba pandam asi fangna bagi damakta leba asigi farmer producer organization FPO singbu maleng ki thakta pukhatuna lo singu gilamda chakhol Varat ama ohena ba pandam thamli Kumza lisingani kunmarigi mayai chalakpa amadi lisingani kunmangagi ahobo phawada leba asida Mezo Central Sector Scheme sing da punna FPO lising ni panchani panhumpudra manga register tawre masina lo siungi lamda leba asina punna honna minaba punna chakhot minaba amadi anobo technology sina duna lo singubu hena wangwa thakta pukhatpa ngamlagani haina asha tawri Manipur su kumza lisingani kunmarigi mayai chalakpa phawada Farmer Producer Organization FPO humbudra taru register tawre haibagi report leiri FPO asi Kendra Sarkar gi scheme sing maru oina Mission Organic Value Chain Development for North East Region scheme gi makhada Manipur Organic Mission Agency Momana mateng pangtuna semkhibani masigi mathakta SFAC amadi nabar na chingmasing na mateng pangtuna Manipur da FPO masing hengat hananaba amadi thabak phajana pangthoknaba honabada mateng pangli Farmers Producer Organization sing asina lam chawna lezataba lomi sing punsin aduna puna lau singu tawminaduna sel thungi fivem fagat hanba magun leba input sing sinaba lau singu da anawa makal gi technology sinaba puthokliba mahi marong sing mafam chana yonfam thiduna dalali singna fangkhigada sendong degi kalhongna bo honaba asina chingba khongthang kaya paikhatuna lomi sina amaga tengbang na duna punna chakhot minana ba honari anawa makal gi lau pathap amadi machinery sing sinaduna puthokliba pothok singi thampam processing tawba amasung value addition chingbagi training amasung technical advising su FPO da yariba lomi singda fanghali lebas da lomi singi amadi lau singu chakhona buge damakta tongan ba scheme kaya paikhatli PM Kisan Samman Nidhi PM Kisan Mandhan Yojana na chingba lomi singi sel thungi amasung samajiki phibam phagathan ba scheme sing paikhatli mahi marong singi insurance pina buge damakta Pradhan Mantri Fasal Bima Yojana PM Krishi Sanchay Yojana amadi soil health card scheme sing paikhatuna ising amadi leibak le hau phana thamna ba khongthang sing su lakhotli masigi sumathakta lau singu da sinaba infrastructure sing machinery sing fagathan ba thorang kaya su paikhatli National Livestock Mission gi makhada sa sanjokpa amasung masiga mari lenaba hiram singda chakhodana ba khongthang sing lakhotli Agri Clinic amadi Agri Business Center sing Agricultural Technology Management Agency amadi Organic Farming yukhat pa yauna khongthang kaya lokhatuna lau singu gi lamde hena khumang choksin beleba ama oiba ngamna bu honari Sarkar gi scheme amasung policy program kay leirabasu taseng na labukta lau ujari ba long missing da sarkar na piriba scheme sing asigi kanaba chapchana phanganba ngamlibra haibagi wahang amadi atumak leiri lebas da lau singu gi lamda anowa technology kya sina duna hena puthopagi tangai fedaba leiri haksang da amadi akoibagi phibam da sohandaba makhali lau pathap sing organic farming amadi natural farming da ehenba miyang changbagi tangai fedaba hengar lakli lomi sina sel tungi amadi samas gi lamda moromdom
lepchaba ngamlaba matamda leba asina English sing ani nifu tereta chakolava Varat ama ohainabagi thamliba pandam adu mapung phaba ngamgani